Akaswani Imphal Ningthoukhongjam Suni Pau Pazari Ahanbada Maroiba Pau Manipur Jun Thasigi Oina ngarang COVID-19 positive oibigi chang khwaidigi wangki adubu naba pharakpa masing na positive oirakpa masing dagi yamna henki Nagaland amasung Meghaloi dasu nomagi naba pharakpa masing na positive oirakpa masing dagi hele Bharat nomagi oina COVID vaccine dose lakh marfu taruk long kaptuna anoba record thamkre amasung Nomit marfu nipani gi manung da khwadigi nemba chang da Bharat COVID-19 active case masing lakh taret lisingani chanipan marfu tareta hanthare Sahi tara nipani mathakta leiba miyoi khudingmak lemna COVID-19 gi vaccine kapthoknaba thaurang paikhaliba asida mapung oina naha oiriba singsu soidana vaccine kapthoknaba haijari COVID ki akiba leiriba maramna miyamna seksinba watpagi thawong sing tokpinaba haijari yariba makhai yumdagi sathoktana leibiyu tangai fadana sathoklabadi face mask upiyu foot taru ki social distancing thambiyu mai mit amadi khut sa toina hamdoktuna taru tanana thambiyu sungsoi soidana vaccine kapthokpiyu COVID kamari leinaba pausing gidamak national helpline number 01123978046 natraga 1075 ta phone tawbiba yagani Rajagi helpline number na 038524111668 amasung 1800345381 ni COVID-19 dagi ngakthoknaba tangai fadaba chana kanglon singang na chatpinaba Rajagi Youth Affairs and Sports ki director Takhelamam Fulen Maitaina appeal tawraduna hai Miyambu Takhelamam Fulen Maitaina kurumjari nungsizaraba iraichasing tamthiraba COVID-19 laichatagi kanjanabagi damak aikoi amuk khanna Jackson bagi pirep longminarasi COVID ki vaccine soidana kaptokpiyo face mask soidana upiyo mi amaga gi marakta phut taruk lapna lebiyo hand sanitizer sizanabiyo hand wash natraga sapan sizinaduna khutsa sengna hambiyo laikchat asidagi ngaktoknaba matam gi laingakna piba tangai fadaba chatna kanglongchi aikoi khudingmakna ngakna chatminasi section ba haibasina laikchat achi changandanabagi khwaidagi faraba pambaini Mayambu amukahana kurumjari Hauzik mapungoiba pau Manipur jun thasigi oina ngarang positive oibagi chang khwaidigi wangki ngarang puna sample lisingani chani humbudrani thoi test tawbada mioi chahum yankhai humdoi positive oiba theknaki positive oibagi chang asi chada 35.9 ahumni Hauzik phawbada rajya se positive oiba masing lising humphumari chamri 19 sure ngarang nomugi oina naba pharakpa masingna positive oirakpa masing digi yamna henki Rajagi COVID-19 Command Control Room na thokpa cherola madhai hokiba pungkun mari da myoi chatruk humpu naba phaduna discharge tawki masi tharga hauzik pawuda naba phakiba masing lising yankhai nipan subna humpu banga sure naba phabagi chang chada marfu humdoi dasmik mapan ani yaure active case lising mapan chani parbudani pan leiri rajya sida hauzik pawuda laichat asidagi myoi lising ama sumna yankhai manga laikidre hokiba pungkun mari da mi nipan laina asna laikidre Amaromda Rajya sida COVID-19 ki vaccine mioi lakh manga lising marfuni thoi chanipan kuntare ta hida kapthokare masigi manungda mioi lakh manga sambri sumna nipan anba dose amasung mioi lising marfuni thoi chambri 18 da anisuba dose ki hida kapkhre ngarang khakta COVID-19 ki vaccine mioi lising taruk changwa sumna manga da kapkhe Nagaland ngarang nauna mi chama kuntaruk COVID-19 positive oirakpadagi Rajya sida apunba positive case lising kun mari chahum humbudra mari shure ngarang mi chama humbutaruk naba pharakpadagi punna naba fakiba masingna lising kun mathoi chahum humputaret yaure amaromda haukiba pung kun marida laisat asida mi taruk sikibadagi hauzik phawuda sikiba masing sambri humpu mathoi shure active case ki masing lising ama chanipani fumari leiri Meghaloi ngarang COVID-19 na mi mga sikibadagi laisat asida sikiba masing punna satret marfu mga sure ngarang nauna mi chani humpumapan positive oirakpadagi hauzik active case lising mari sama marbudra taruk leiri rajya sida ngarang mi chatruk yankhai manga naba pharaktuna hauzik phawgoda mi lising nifu sanga humbudra mari naba phakre Bharat sinba thunga chathaba June kun mathoi musung kunithoi da Pan India vaccination drive ki sarukama oina ngarang Tripura gi Mukhyamantri Biplab Kumar Dev na sahi 19 dagi nifu mari phawda leiba miuising ge mega vaccination drive ama hawdokre tika thabagi khongjang asi rajya sinba thungbada mafam lising ama chahum nifu nithoi da chathabani hauzik phawbagi oina Tripura da mi lakh 18 lising nifu chahum nifu tika thakre
सही 95 की मथक्ता लेबा मियोइसिंग टिका थाबा सादा 92 यौबा ngamba अहानबा राज्य त्रिपुराना ओइरे सही 39 दगी 94 फावबगी मियोइ लाख 3 हौजिक फावबदा टिका थाखरे राज्य सिदा सही कांगलुबसिगी मी लाख 13 रोम लई हाइना पानरी अपुनबा नुपीलो बिष्णुपुर डिस्ट्रिक्ट मणिपुर की 13 सुबह फाउंडेशन डे बिष्णुपुर डिस्ट्रिक्ट हेडक्वार्टर्स ता पांगथोखरे लुबसिना खुनाइदा लौरुप थौदांग खना नैनबा लेखिद्रबे मेंबर सिंगी फोटो दे एसओपी ngang हेका लेकत तमदुना थौरमदुगी मपुंगबा सक्तम ओइखि ताबिरिबा पावसी आकाशवाणी इम्फाल दगिनी भारत नोमुगी ओइना कोविड वैक्सीन डोज लाख 43 लोम कापतुना अनोबा रेकॉर्ड थमखरे केंद्र की हक्सेल मंत्रालयना हाय ngarang नोम खक्तुदा वैक्सीन डोज 43 लाख 43 लिसिंग 13 चहुम हुमुद्रा हुमदोय कापकी हौजिक फावबदा लेबाग असिदा कोविड वैक्सीन डोज कोटी 19 लाख 43 हेना कापंगमखरे प्रधानमंत्री नरेंद्र मोदी नंगा हाय ngarang tika thabada anoba record thamba ngamkiba asi yamna nungnang ningai ni mangna hai covid 19 lanthengna bada vaccine ekhogi khwaidagi mating leiba khulai amani Sri Modi na vaccine kapruba miyoi singda nungai ba phongdoki amasung asuk yamba miyam tika thaba ngamba frontline warrior singna kan honari ba adugi damak warrior pumna mapu thagatki Bharat covid 19 active case masing lakh 3 lisingani sanipan marfu tareta hanthare haksel mantraloy na hai Bharat ta hokiba pung kun marida mi lising yankai humdoi chani yankai taruk nongno positive oirakhi masi numit marfu nipani gi manungda khwaidi nemba changni hokiba pung kun marida mi lising humbudra nipan hena naba pharakpadagi leibaga sigi oina punna naba phakiba masing kotiani lakh marfu nipan lising ni fumari shure numit kudingi naba pharakpagi masingna positive oirpa masingdagi helakpa ngarang numit 38 shure naba phabagi chang hanadagi wangkhalaktuna sada marbudra taruk dasmik ahum taruk yaure Building amasung atay construction workers singi bank account kudingmakta lupa lising ani transfer tawba yari haina Nagaland sarkar na lauthokre senpamasi rajigi ses phamdagi chatkani rajigi labor department na hai hauzik laichet leibadagi oiriba phibam amasung lockdown makhata na chathariba asigi yenglaga nomit kudingi kusuman tanba sinmi mayam ama lebak sinba thungbada thabak sufam khangdana leiri sinmi sing amasung makoigi imung manungbu mateng pangnaba amadi kendra sarkar na karigumba sinmi singda Sale gi tengmang pinaba khangalakpa matung ina Rajya Sarkar na State Labor Department da register tawruba sinmi khudingmaki account lupa lising ani haplagani hauzik phawbada department asida register tawba sinmi lising kuntra satret marbudra tare leire Maharashtra Sarkar na hairi Rajya Duda Delta Plus variant ki case kun mathoi thengnare Rajya gi haksel mantri Rajesh Tope na hai casing asigi manungda mapanna Ratnagiri dagini taret na Jalgaon dagini amasung Mumbai dagi ani Thane Palghar amasung Sindhudurg jila dagi amamamni Mantri na hai Rajya Sarkar na genome sequencing taunaba tha sigi 35 dagi jila kudingmakti gi sample chama khongotnaba warep lawki mangna hai sample lising tare changwa tungan ba jila singdagi khongotpada case kunmathoi asi thengnabani Bihar da unlock 30 akangnaba athingba khara yauraga sayolani sangdokhre masi tha sigi kulhumdoi dagi July 3 phawbo chanagani Mukhyamantri Nitish Kumar na makok oiba Crisis Management Group ki mifam na ware basi lauki bani nauna semdok labasana kanuni matungina sarkar gi amasung lanai officing sada sama thabak karagani dukan amasung atay lalol itigi mafam sing nongma kaneraga numidang wairang pung 3 fawba hanglagani adumoinamak numidang pung 3 tagi mathang ayuki pung 5 fawba thamba curfew adudi makha chathakigani Pak amasung lekol sing ayuk pung 3 tagi numidung ba pung 12 fawba hanglagani adubu mahitam sing amasung dharmagi oiba mafam sing di makha tana thingkigani Loshilakpada COVID-19 dagi ngakthoknaba face mask uppa futaruk lapna na leiba khutsa amadi maimi tarutana na thamba haiba asamba thong ahum asi ngangna chatpinaba amukhana ningsingjari aroibada maroiba paw amuk Manipur Jun tha sigi oina ngarang COVID-19 positive oibagi chang khwaidagi wangki adubu naba pharakpa masingna positive oirakpa masingdagi yamna henki Nagaland amasung Meghalaya dasu nomagi naba pharakpa masingna positive oirakpa masingdagi hele Bharat nomagi oina COVID vaccine dose Lakh marfu taruk lom kaptuna anoba record thamkre amasung numit marfu nipani gi manungda khwaidigi nemba changda Bharatda COVID-19 active case masing lakh 3 lising ani sanipan marfu 3 hanthare paulojare